ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯠ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯃꯧꯑꯇꯣꯝꯕꯤꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯧ ꯑꯍꯜ ꯑꯗꯨꯅ "ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ?" ꯍꯥꯏꯔꯛꯄꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯄꯇꯨꯝ ꯑꯃꯅ ꯃꯧ ꯑꯍꯟ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯤꯟꯕꯗꯨꯗ ꯆꯩꯅꯥꯈꯣꯜ ꯐꯪꯂꯗꯨꯅ ꯃꯧ ꯑꯍꯜ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ "ꯃꯁꯤ ꯉꯥꯎꯔꯦꯅꯦ" ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯊꯣꯛꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯧ ꯑꯍꯟꯗꯣ ꯃꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯄꯣꯝ ꯇꯨꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯈꯤꯕꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯃꯉꯣꯟꯗ ꯃꯧ ꯑꯍꯟꯗ ꯊꯤꯟꯈꯤꯕ ꯄꯇꯨꯝ ꯃꯁꯤꯟ ꯃꯨꯕ ꯑꯗꯣ ꯃꯍꯥꯛꯅ ꯁꯠ ꯂꯥꯎꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ "ꯀꯩꯗꯧꯅꯔꯒꯦ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯧ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯨꯈꯤꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ?" ꯃꯇꯝ ꯑꯗꯨꯗ ꯃꯧ ꯑꯍꯜ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯀꯩꯗꯧꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯧ ꯑꯍꯜ ꯑꯗꯨꯁꯨ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧ ꯑꯍꯜ ꯑꯗꯨꯅ "ꯑꯩꯅ ꯏꯅꯥꯎꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯆꯪꯂꯨꯕꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯤꯕꯅꯤ꯫ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ "ꯑꯣ ꯐꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯣ? ꯍꯧꯒꯠꯂꯣ." ꯑꯁꯨꯝꯅ ꯃꯧ ꯑꯍꯜ ꯑꯗꯣ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯧ ꯑꯍꯜ ꯑꯗꯣ ꯆꯥꯛꯁꯪꯗ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯗꯨꯒ ꯆꯥꯛ ꯈꯔ ꯄꯨꯔꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ "ꯏꯅꯥꯎ, ꯅꯪꯕꯨ ꯆꯥꯛ ꯑꯁꯤ ꯆꯥꯁꯤꯟꯗ꯭ꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯊꯔꯅꯤ. ꯁꯦ, ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ, ꯑꯩ ꯏꯜꯂꯛꯀꯦꯁꯦ." ꯑꯁꯨꯝꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯈꯪꯇꯧ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅꯁꯨ ꯃꯧ ꯑꯍꯜꯁꯦ ꯆꯤꯡꯅꯕꯗꯒꯤ ꯃꯥꯅꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯃꯧ ꯑꯍꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯅꯅꯕ ꯍꯧꯖꯤꯛꯇꯤ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯀꯦꯇꯨꯀꯤꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯗꯨꯝ ꯑꯇꯩ ꯀꯅꯥꯒꯨꯝꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯇꯝꯅꯥꯗꯣ ꯂꯥꯏꯒꯤ ꯄꯣꯠ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯃꯕꯨꯡ ꯇꯔꯨꯛꯅ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ, ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯈꯥꯔꯧ ꯂꯥꯔꯧ ꯆꯦꯟꯗꯨꯅ ꯃꯆꯜꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯇꯝꯅꯥꯗꯣ ꯂꯥꯏ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯍꯧ ꯇꯧꯗꯨꯅ ꯅꯣꯡꯌꯥꯏꯁꯨ ꯇꯝꯅꯥꯕꯨ ꯌꯦꯡꯖꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯝꯅꯥꯕꯨ ꯎꯖꯕꯗ ꯅꯣꯡꯌꯥꯏꯗꯤ ꯃꯁꯥ ꯑꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯣꯟꯖꯔꯤ꯫ ꯇꯝꯅꯥꯒꯤ ꯅꯤꯡꯊꯤꯔꯕ ꯇꯉꯧꯅꯔꯕ ꯀꯨꯆꯨ, ꯏꯪꯅ ꯃꯦꯡꯅ ꯃꯣꯡ ꯍꯥꯗꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ, ꯅꯣꯛꯃꯤ ꯃꯥꯏꯊꯣꯡꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯆꯤꯜꯂꯣꯛꯅꯔꯤꯕ ꯄꯤꯛꯂꯕ ꯆꯤꯝꯕꯥꯟ ꯑꯗꯨꯅ ꯃꯣꯡ ꯍꯥꯗꯅ ꯂꯣꯏꯔꯣꯏ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ, ꯅꯣꯡꯌꯥꯏꯗꯣ ꯇꯥꯗ꯭ꯔꯕꯁꯨ ꯇꯝꯅꯥꯒꯤ ꯃꯇꯧ ꯎꯕꯗꯗ ꯈꯨꯗꯤ ꯊꯤꯖꯤꯟꯕ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯝꯅꯥꯗꯣ ꯂꯥꯏꯕꯨꯡ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯤꯅ ꯏꯀꯧ ꯈꯠꯇꯨꯅ ꯃꯊꯪ ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯍꯣꯏꯁꯨ ꯇꯝꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕ ꯃꯈꯩꯗꯤ ꯆꯠꯂꯁꯤ, ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯌꯥꯏꯗꯤ
ꯇꯝꯅꯥꯕꯨ ꯌꯦꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯤ꯫ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯣꯏꯕꯅꯤꯅ ꯃꯊꯪ ꯍꯟꯈꯤꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯅꯣꯡꯌꯥꯏꯗꯣ ꯇꯝꯅꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯍꯔꯥꯎꯕ, ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯝꯅꯥꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ "ꯋꯥꯕ꯭ꯔꯥ, ꯀꯝꯗꯧꯋꯤ, ꯅꯨꯡꯉꯥꯏꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯒꯦ ꯈꯟꯗꯨꯅ ꯅꯣꯡꯌꯥꯏ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯕꯔ ꯀꯔꯤꯅꯣ, ꯅꯨꯡ ꯃꯆꯥ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯒꯤ ꯂꯥꯛꯇꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯇꯝꯅꯥꯗ ꯅꯝꯁꯤꯜꯂꯨꯔꯦ꯫ ꯇꯝꯅꯥꯁꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯂꯣꯡꯈ꯭ꯔꯥꯛ-ꯂꯣꯡꯅ ꯇꯨꯔꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯔꯤꯕ ꯃꯥꯒꯤ ꯃꯕꯨꯡ ꯇꯔꯨꯛ ꯔꯕꯤ, ꯊꯦꯛꯀꯣ, ꯌꯥꯏꯃ, ꯒꯨꯜꯖꯤꯠ, ꯃꯣꯍꯣꯟ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯃꯌꯥꯝ ꯋꯣꯝꯁꯤꯜꯂꯛꯇꯨꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ, ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯗꯤ ꯂꯥꯏ ꯀꯃꯤꯇꯤꯁꯤꯡ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯇꯝꯅꯥꯗ ꯉꯥꯎꯖꯕ ꯃꯤ ꯃꯈꯩ ꯆꯣꯡꯁꯤꯜꯂꯛꯇꯨꯅ "ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯠꯇ ꯊꯤꯗꯅ ꯄꯪꯐꯨꯗ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯑꯗꯨꯗ ꯇꯝꯅꯥꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯑꯃꯗꯤ ꯏꯀꯥꯏꯃꯟꯈꯤꯕꯅ ꯀꯞꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯔꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯗ ꯅꯣꯡꯌꯥꯏꯗꯣ ꯁꯤꯅꯤꯡ ꯆꯤꯠꯇ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯈꯩ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯨꯅ ꯆꯩꯅꯔꯤꯕ ꯑꯗꯣ ꯈꯥꯝꯇꯣꯛꯂꯤ꯫ ꯃꯌꯥꯝꯅ "ꯀꯔꯤꯅꯣ, ꯃꯤ ꯑꯃꯗ ꯑꯗꯨꯛ ꯊꯤꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ "ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯈꯣ" ꯍꯥꯏꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯈꯤꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯅꯣꯡꯌꯥꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯕ ꯁꯛꯄ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯕꯒꯨꯝ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯅꯥꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯍꯥꯛꯁꯨ ꯃꯁꯥꯗꯣ ꯈꯔꯒ ꯄꯥꯈꯠꯀꯜꯂꯤ꯫ ꯑꯗꯨꯃꯛ ꯃꯁꯥ ꯋꯥꯟꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯅꯣꯡꯌꯥꯏꯒꯤ ꯃꯄꯥ ꯕꯣꯄꯦꯟ ꯑꯃꯗꯤ ꯃꯃꯥ ꯀꯦꯇꯨꯀꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯕꯣꯄꯦꯟ ꯑꯃꯗꯤ ꯃꯃꯥ ꯀꯦꯇꯨꯀꯤꯗꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ꯫ "ꯏꯆꯥꯅ ꯀꯔꯤ ꯂꯥꯜꯂꯝꯕꯒꯤꯗꯃꯛ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯕꯤꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ "ꯅꯣꯡꯌꯥꯏ ꯑꯁꯤꯅ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯀꯥꯔꯟ ꯇꯥꯔꯝꯕꯒꯤꯅꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯎꯁꯤꯟꯅꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯄꯦꯟꯅ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯕꯨ ꯃꯅꯪꯒꯟꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯅꯧꯍꯣꯡ ꯁꯥꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯈꯣꯏ 3-4 ꯇꯧꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯝꯅꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯃꯕꯨꯡꯁꯤꯡꯅ ꯄꯣꯔꯛꯂꯤ꯫ ꯇꯝꯅꯥꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯕꯨꯡꯁꯤꯡꯅ "ꯀꯔꯤ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯥꯝ ꯉꯔꯥꯡ ꯍꯪꯉꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯉꯣꯟꯗ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯌꯥꯎꯅ ꯄꯤꯔꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯄꯨꯡ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤ꯫ ꯇꯝꯅꯥꯅ "ꯀꯔꯤ ꯍꯥꯏꯔꯤꯕ, ꯀꯔꯤ ꯉꯥꯡꯅꯤꯡꯂꯤꯕ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯗꯦ. ꯈꯔ ꯑꯃꯅ "ꯍꯥꯠꯀꯗꯕꯅꯤ, ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯏꯐꯤꯡꯗ ꯐꯤꯡꯂꯤ, ꯈꯔ ꯑꯃꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏꯒꯤ ꯅꯣꯡꯌꯥꯏ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒ ꯇꯝꯅꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯜ ꯂꯃꯟꯅ ꯈꯪꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯌꯥꯏꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯕ ꯃꯇꯨꯡ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯃꯔꯝꯒꯤ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯍꯪꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯤ꯫ ꯑꯗꯨꯒ ꯇꯝꯅꯥꯗ ꯍꯪꯂꯨꯕꯗꯁꯨ ꯇꯝꯅꯥꯅ "ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ" ꯍꯥꯏꯗꯨꯅ ꯀꯤꯒꯨꯝ ꯂꯥꯛꯀꯨꯝ ꯋꯥꯗꯣ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯗꯣ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯕ ꯁꯛꯄ ꯇꯥꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯂꯩꯈꯤ꯫ ꯃꯃꯤꯠꯇꯤ ꯄꯥꯡꯉꯤ ꯍꯥꯏꯕꯕꯨ ꯃꯀꯣꯛ ꯑꯗꯣ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯃꯒꯨꯝ ꯌꯦꯡꯈꯤꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ "ꯇꯝꯅꯥ, ꯇꯝꯅꯥ" ꯇꯝꯅꯥꯒꯤ ꯈꯣꯟꯖꯦꯜ, ꯇꯝꯅꯥꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯇꯝꯅꯥꯒꯤ ꯃꯥꯏꯊꯣꯡ ꯎꯗꯨꯅꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯝꯅꯥꯒꯤ ꯃꯃꯤꯡꯇ ꯁꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯄꯣꯛꯂꯛꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯕꯗꯤ ꯂꯥꯏꯈ꯭ꯔꯗꯅ ꯃꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗ꯭ꯔꯤꯕ ꯃꯇꯣꯝꯇ ꯄꯣꯛꯆꯕ ꯅꯣꯡꯌꯥꯏꯅ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯐꯨꯔꯛꯄ ꯑꯁꯤꯗ ꯀꯦꯇꯨꯀꯤꯗꯤ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯃꯥꯒꯤ ꯇꯝꯅꯥ ꯍꯥꯏꯔꯤꯕ ꯂꯝꯀꯦꯠ ꯂꯝꯍꯦꯟꯕꯤ ꯃꯥꯗꯗꯤ ꯂꯥꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯊꯃꯣꯏꯅꯨꯡꯗ ꯈꯟꯈ꯭ꯔꯤ꯫
Ketukina khaliba wakhalado bopena hodrong hono urabani maramaduna onsenduna ai nangi hauna biya chum maran thirabida mi bu hekta loisamadu tawganu ko adum na hairapute Ketukina makoina aigi sa sida tawraga aina tumina leithokadro nang mapana tro nang tumina leiba karigino ai aina tumina leiba sei maram mamagini makoide misang yamine ai amna chongchillaga khanarubada thawai manglaga tokani aduna kari karam tawraga makoibu awaba pisigi khallibani makoina hauji lau uduna saribu lofam singdo aige yamlura tinaba shelungbagi lau ngaktani mado oina satok hangadoribani makoi machi manau langphai chatuna tokhai taraba matam madu daktada aina mathang laman khumgadoribani marak asida nang yausalakano nangna karigumba adugum laba laitin gi maramda thabak tawkhiba tarabadi makoina su amaibi tanaraknabadi maibi masen kapnaba wona thokragani mado munna khangna chatkadabani aine isa nupagi hidak langthak khajik ta thirukhige nangna haibidu kari mana haibano adumna bopena hanglakpaduda Ketuki saurang jurangna mana masing singado phajana takri hanjan tangnari sikarigino haiduna sairibani bopena kauror hantamukti sungkaw kauroroi hairamnaga chatkri matam madu Ketuki nongyai gi makhut paiduna mapi tana kaplaga oh ima gi bungo nang sena setlangna phubudi ladana minna phawa kana yengjadabani adugi sumathakta na hangna ikoida ngasi phawbada nama napa oiba ikoida thaksi kasi karimata khungau na khibusu lekti aduk phakhrabai chana ngasi di phabu ngasida siba changba khangdun leiri phai nang nawa kangkhat namchu phawadi tamna hariba nupi asisu lakna gi khangani do aduga aigi isana phatanu ga thoknabadi tamna bu su aina loisan gadori bani aigi isana phangdiba chaina asimak phangange aina sakliba maichak asimak mabung trokta chakange khangani do asumna Ketuki makhyak chiktuna wasakhre madugi matung matam madu haukri khana chainarambagi wathok lanthok torambadisu tamna ingthakri tamnadi thukriba thoduk aduna ikai mankhibana numit adudagi amuk hanna mapal thokhidre ising maising sokpasu pangna thokhidre aduga khulge lai harau badusu adumak yaukhidre tawbadabu lairoi numit adudi yaudaba yadi haiduna tamnado yamna tanna yaukhibani tamnana lai puba uraga Ketukiri mai hauna sauribani tawrisi yengo haiduna numitse lairoi numitni lai gau khatpan numitta lai pukhiba mising lairoi numitta yaudaba yadi maramaduna tamnado lairoi numitta yaurari lairoi numitta yauba haibasimakta pung ani ahum tagadoribani Ketuki masigi khudong chaba sa manghanba yadi khaladuna thaurang kaya langba haukhre masigi matung Ketukina yum adugi akoibada mahangna koina chattuna karigumba thabak khara tawba horokli aduga khulgi lai adubu tainanaba yamna kana sem sarakli lafu mana apakpa phajaba ama hekli aduga madubu utup amagum wakok amagum konselle maril hohallaga madugi matungda madubu amuk tingthortana damak haibi tingkhangsing aduna maput lengduna thamlibani sangrong sangna aduduga karim kaino mayam amasu sem sari matamde asum haukibana ahingi matam orakle laisu kana harauri tangkul saba nurabigi kumhaida mayam ching no kheduna harau mathoi kari asumna matamde asum hauting kibana mi taksallakle laibung aduda leiribasi nurabi sariba miyoi sing adugi mari mata sing lai puriba nupi macha sing adugi mama mapa mahoi gi ahal laman sing asumna khatama ngai hore nongalamdai iri singba loiraba matungda haujikti lai loisallei lai thong loraba matung tamnado mabung taruk ka loinana makoi gi yum lomda halakli makoi da natana makoi gi laikai gi nupi macha lesabi sing amadi makoi gi mama mapa singsu punna halaklibani lai loikhre haiba hek khangbaga tamnana mahaki lai sanafam oriba pukri aduda lakle aduga ngasai mahana semkhiba lana konsillaga semkhiba utongumna semliba posakado mahangna lewa khara solaga isingda tapna thami
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯗꯨꯕꯨ ꯇꯞꯅ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯃꯊꯪ ꯁꯠꯂꯤ꯫ ꯑꯁꯨꯝꯅ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯁꯠꯄ ꯍꯧꯔꯛꯄꯗꯨꯗ ꯇꯝꯅꯥꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥꯈꯣꯜ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯝꯅꯥꯒꯤ ꯃꯁꯥꯗ ꯆꯩꯅꯥꯈꯣꯜ ꯐꯪꯂꯛꯄ ꯑꯗꯨꯗ ꯇꯝꯅꯥꯅ ꯀꯩꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯀꯩꯅꯣ ꯏꯆꯣꯛ ꯆꯣꯛꯊꯕꯗꯧꯅ ꯇꯧꯏ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯣꯠꯄꯗꯧꯅꯁꯨ ꯅꯥꯔꯤ꯫ ꯃꯇꯣꯝꯇ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯦꯇꯨꯀꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯅꯣꯛꯂꯤ, ꯑꯗꯨꯒ ꯂꯥ ꯑꯗꯨꯗ ꯊꯦꯠꯆꯜꯂꯤꯕ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯁꯠꯇꯣꯛꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥ ꯑꯗꯣ ꯁꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯂꯥ ꯑꯗꯨꯅ ꯇꯤꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯒꯤ ꯏꯌꯥꯏ ꯑꯗꯨꯗ ꯇꯥꯎꯔꯒ ꯂꯩꯔꯤ꯫ ꯇꯥꯎꯔꯤꯕ ꯂꯥ ꯑꯗꯨꯗꯒꯤ ꯁꯠꯈ꯭ꯔꯕ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯇꯞꯅ ꯊꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯃꯨꯕꯅ ꯁꯦꯝꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯂꯥ ꯑꯇꯥꯎꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯅꯣꯡꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯀꯟꯅ ꯃꯈꯨꯠꯅ ꯅꯝꯁꯤꯜꯂꯒ ꯍꯥꯏꯌꯨ, ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯃꯈꯧꯔꯤ ꯃꯦꯜꯂꯛꯄꯗ ꯇꯝꯅꯥꯗꯣ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯄꯒꯨꯝꯅ ꯀ꯭ꯔꯛ ꯃꯦꯠꯁꯤꯜꯂꯛꯄꯗ ꯇꯝꯅꯥꯗꯣ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯝꯃꯒ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯒ ꯐꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯄꯥꯈꯠꯅꯔꯤ꯫ ꯂꯥꯏꯔꯣꯏ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯨꯡꯗ ꯌꯦꯡꯕ ꯐꯠꯇꯦ, ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯔꯕꯅꯤꯅ ꯃꯥꯡ ꯇꯨꯡ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯕ ꯄꯣꯠꯅꯤ꯫ ꯂꯥꯏꯕꯨꯡ ꯆꯠꯂꯨꯔꯒ ꯂꯥꯏ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯇꯝꯅꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯈꯨꯜꯒꯤ ꯎꯃꯪ ꯂꯥꯏ ꯑꯣꯛꯅꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ, ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯣꯛꯅꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯇꯝꯅꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯂꯣꯝꯗ ꯄꯨꯗꯨꯅ ꯄꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯀꯦꯇꯨꯀꯤꯅ ꯈꯪꯕ꯭ꯔꯥ ꯅꯪ? ꯈꯪꯅꯤ ꯅꯪ, ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯌꯦꯡꯕꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯦꯇꯨꯀꯤꯅ ꯐꯤ ꯑꯃꯨꯕꯅ ꯌꯦꯠꯁꯤꯟꯗꯨꯅ ꯁꯦꯝꯂꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯁꯨꯔꯨ ꯅꯩꯁꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯪꯊꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯁꯨꯛ ꯂꯨꯞꯄꯕ ꯃꯇꯨꯡ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯆꯤꯡꯊꯔꯤ, ꯑꯗꯨꯒ ꯃꯈꯣꯡ ꯄꯥꯛꯅ ꯅꯦꯠꯁꯤꯟꯈꯤ꯫ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯅꯝꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯦꯇꯨꯀꯤꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯕꯒꯨꯝ ꯃꯈꯣꯜ ꯇꯥꯔꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯦꯇꯨꯀꯤ ꯅꯣꯛꯂꯒ ꯍꯔꯥꯎꯔꯣ, ꯅꯈꯣꯏ ꯍꯔꯥꯎꯔꯣ, ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯅꯊꯧ ꯑꯩꯅ ꯄꯤꯔꯒꯗꯕꯅꯤ꯫ ꯇꯝꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯏꯆꯝ ꯆꯝꯅ ꯂꯥꯛꯅꯒꯗꯕ ꯅꯠꯇꯦ, ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯗꯕꯅꯤ꯫ ꯍꯔꯥꯎꯔꯣ, ꯅꯈꯣꯏ ꯍꯔꯥꯎꯔꯣ꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯦꯇꯨꯝꯁꯤꯡ ꯑꯗꯣ, ꯍꯥꯏꯕꯗꯤ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪꯁꯤꯡ ꯄꯇꯨꯝꯁꯤꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯜꯂꯒ ꯑꯌꯥꯝꯕ ꯂꯪꯊꯈ꯭ꯔꯤ, ꯑꯗꯨꯒ ꯑꯃꯈꯛꯇꯃꯛ ꯈꯥꯛꯍꯧꯔꯤ꯫ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ ꯑꯗꯨꯒꯤ ꯃꯇꯣꯜ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯇꯝꯅꯥꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕꯅꯤ꯫ ꯇꯝꯅꯥꯗꯣ ꯃꯌꯨꯝ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗꯨꯗ ꯇꯝꯅꯥꯗꯣ ꯃꯈꯧꯔꯤꯗ ꯁꯣꯔ ꯐꯨꯟꯀꯠꯂꯝꯕꯗꯨꯗꯤ ꯐꯔꯤ, ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯝꯅꯥꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯒ ꯃꯌꯥꯝ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯇꯝꯅꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯀꯦꯇꯨꯀꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ ꯑꯗꯣ ꯃꯆꯤꯟ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯂꯐꯨ ꯃꯅꯥ ꯑꯗꯨꯗ ꯆꯛ ꯊꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗꯨꯗ ꯇꯝꯅꯥꯗꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯁꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯍꯟꯖꯤꯟ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯊꯤꯟꯗ ꯊꯤꯜꯂꯛꯄꯒꯨꯝ ꯊꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗ ꯇꯝꯅꯥꯗꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯇꯝꯅꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯑꯗꯨꯗ ꯃꯕꯨꯡ ꯇꯔꯨꯛ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫
ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯎꯃꯪ ꯂꯥꯏ ꯎꯛꯅꯕꯁꯤ ꯑꯁꯨꯝꯅ ꯇꯧꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅ ꯅꯣꯡ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯄꯗꯨꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯀꯦꯇꯨꯀꯤ ꯂꯥꯁꯤꯡ ꯑꯗꯣ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯆꯦꯔꯦ ꯆꯦꯔꯦ ꯁꯦꯒꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯪꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ ꯑꯗꯨꯗꯤ ꯂꯩꯋꯥ ꯁꯣꯜꯂꯒ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯁꯩꯒꯥꯏꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯀꯦꯇꯨꯀꯤꯗꯤ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯣꯛꯊꯈ꯭ꯔꯤ ꯑꯁꯤꯕꯒꯨꯝ ꯐꯠꯇ꯭ꯔꯥꯛ ꯇꯥꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯕꯗ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯍꯟ ꯔꯕꯤꯅ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯆꯠꯂꯨ ꯅꯠꯇ꯭ꯔꯒꯅ ꯉꯔꯥꯡ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯁꯥꯟꯅꯈꯤꯕ ꯂꯥꯏ ꯍꯔꯥꯎꯕꯗ ꯌꯥꯎꯈꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯋꯥ ꯇꯥꯟꯅꯔꯨꯁꯨ ꯏꯆꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯂꯥꯏ ꯄꯨꯔꯨꯔꯒ ꯂꯥꯏꯔꯣꯏ ꯍꯜꯂꯛꯄꯗ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯁꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯇꯣꯝꯕ ꯆꯥꯎꯕ ꯑꯃꯗꯤ ꯑꯇꯣꯝꯕꯒ ꯊꯪꯅꯕ ꯌꯥꯏꯃ ꯃꯣꯍꯣꯟ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯂꯥꯏꯕꯨꯡ ꯂꯣꯝꯗ ꯆꯦꯜꯂꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ